Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Bharat ki ahanba uparastri, Dr. Radhakrishnan ki mapok numita khangalaba ozasing da mana piba galunna, Manipuri sungasi ozagi numit pangtokre. Works Mantri Govindas Konthop Janahiri, ozasing na thawai haksang yauna katopa galunna, mahiroi sing da takpi tambibagi gun chen gadabani. Thawal police na hawkiba matam kharada chathakiba operation da laloba sing phakiba adubu pungning thogat po oina, DGP na selgi mana piduna pungning thogat kre. Skill, Labor, Employment and Entrepreneurship Mantri Wahengbam Dingo Nahiri, Kaitel Pambi Nupi Sing Amadi Labor Sing the mobile phone Ningtina Sinaba Tambinaba, Makogi Thak Wangkat and Bangamgani, Amasung, Ozagi Numit Palan Thoramda, Rashtrapati Draupadi Murmuna, Lebak Asigi Kangalaba Oza Niputrota, National Award Piduna, Ikai Kumnakre. Bharat ki ahanba uparashtrapati amasung anisuba rashtrapati Dr. S. Radhakrishnan ki mampok numit po ngasi lepak sinba thungbada ozagi numit haina palan tauri. Manipur su rajya ki shiksha vibhag na sinduna Imphal ki City Convention Center da numit asi pangthokki. Thoramdra chief guest ki warol piraduna Works Mantri Govindas Konthok jamna hai matik saba mi ama oige hairabadi mahiroi singna oza guru masak khangna chatpatai oza singna su mahiroi singbu apaba khunai ama sengatnaba honabada thawai haksang yauna kathokpa galonena takpi tangbibagi gun leibatai Leibagasta Guru Shiksha ki parampara thainadagi chanaduna lakli hairaduna mahangna hai chakhotpa leibak singdadi oza singbu khwaidagi hena bebhar tauri. Sarkar ki school kharada handak metric parikha da pass tawbagi chang sada samai sama yaukiba adubu thagatpa phongdoluduna mangna hai sarkar ki school ki mahiroi amadi oza sing phirep amaga loinana honarabadi private school singdagi henba ngamgani. Ngasi ahong wala iba oza sing school ni khalaga tammi sigmaina tamandi matam amadadi oza gi mayumda khalaga tamamme change is the constant journey of growth ahong mayam siksana koi chapar na bagi ama oire atop yamna develop countries sing sidadi oza sing respect sing asuki madi wangna lai khre punamak sing akoi gi guru sisa parampara thaina gi punamak sing sieng matungdani akoi bharat ki ani soba President of Viramba, S. Radhakrishnan ki mapong numisida, oza singbu thoido hindo na ikai kumnaba makoy bu nixing good pagi pangthoi. Government ki school of mayam malaga su imung dugi leiba sentong pibam se no magi sothar masi singsi akoi government na honorable chief minister ki mijeng makha honorable dynamic education minister ki mijeng makha da lot of changes lakhini na koi asa lai. Thoramdra saruk yakiba Shiksha Mantri Sri Thonawjam Basanta Kumar hai ozagi senglaba numit asida mipung khudimangna mangjil thaba apaba khunai amagidamak punna wasak lawminabagi tangai fadaba lei manghai kunmathui juba sahicha asigi scientific oiba mongda mairoi singbu tapi tambi ba haibasi yamnamak tangai fadaba oibagalonana oza singi thogdang hengalakli oza singi swartha yenglaga rationalization gi thabak atu matamda hauragani masigi damak data khongbagi thabak kanna chathari. Sugumba Teachers Day sida aikoi na ngasi tablet yenjari base masina digital oiba anuba classroom sing sida change ma porak na bana zabne. The government of Manipur under the leadership of our honorable chief minister Sri N Biren Singh ji has really guided us and really advised us adugo hujikti education sector sida importance pi de bia de haidna aikoi instruction namaga loina na koi hona zabani we have a lot of challenges infrastructure ki challenge adugo loina na teachers posting se masisu achoba challenge amane adune teachers ingi interest so koi yengaga because if we work in the interest of the teachers the interest of the students will be protected aduna government of Manipur is actively trying to rationalize the posting of teachers. Ozagi numit palanga mari lenana khangalaba oza tareta State Teachers Award piki khwaidagi phaba principal gi mana Imphal College ki principal Dr. M. Priyobata da piki Lifetime Achievement Award na Wahengbam Mani Girls College ki principal in charge Professor S. Manoranjan Sharma da piki masigi matakta khwaidagi phaba IQAC mana Churachandpur College da piki loinana atopa mana singsu khusinaki thauramduga mari lenana board loba class 10 gi parikha da chada sama pass tawkiba sarkar gi school nifu nipanda mana matum piki amasung oza sing dasu mobile tablet kusinaki
Ozagi numit palanga mari lenana Raijagi Haksel Bibagna UNICEF ka kusan maduna COVID vaccine kapa yarba miyoi singda vaccine kapagi khudong sabasu ngasi City Convention Center da piki. Mapam maduda miyoi nifu hena COVID vaccine kapki loinana mairoi singda iwatpa adolescents mental amadi menstrual health ki matang da putopa booklet sing yantoki. Ozagi numit palan thoram Raijasigi school college amadi tongan ba sangstan singasu pangtoki. Raijagi Siksha Bibangna Sindura ngasi City Convention Center da pangthokiba Ozagi numit thoramda Kumbi College da English ngani kunmathoi kunithoi gi oina college sengotpagi lamda Best Appreciation Award pirakpada college asigi governing body amasung oza sing amadi non teaching staff singi Maikai digi nungaiba phongdorokli mana aduda certificate memento amasung seloina lupa lising yang yawi hairi. Thawal District Police na haukiba August 13 digi hauji phawbada mihat mipun yauna tongan ba thokdok kya da senaba aina thingkraba lalolub amagi mioi 18 phagat pangangkiba adubu Raijagi DGP P Dongel na thagat paga loinana pungning thagot poina ngasi lupa lakh ani gi sepam khusin na kre Aikoigi Thawal Paumi Soibam Binoin Hai Thawal District Police Headquarters da pangthopa mana khusin na bagi thoram aduda DGP na jila asigi additional SP Operation Okram Wangamba da sempam adu khusin naki Thoramda wangang bada DGP nai ningtam numiki mangoina na sathakiba operation ahumda PLA gi mioi 18 bom ga korana phagat pangamkiba asi Thawal Police ki oina mai pak pakhakta natana Manipur Police ki amadi Raija sigi mai pak pani Ekoi control dele hairega example se yam upning ba si adugine mokoina mi hospital to wase because of they always want to assure their presence sigi kongjong gi incident chu khange bom torega toba andro ki mayan so like that sida tension labor sida sigumba achobe achievement lagose it is not only good for the district but all state di damak police department di damak yam achoba ekoi gi weight shoulder the labor adudi yam light oi halle sio ibanina yam achoba this big achievement we want to thank Manipur ngasi mioi mari nauna COVID-19 positive oiki masi tharaga hauji phawada positive oiba apunma masing lakama lising kuntra mapan chatre nifunithoi sure license asigi mioi nauna sikibagi paw laite COVID positive oiba mioi ahum naba phakibaga loinana naba phaba apunma masing lakama lising kuntra tare changa kuntra nithoi sure naba phabagi chang chada marfudrani pan dasmik mari ani haujik active case humfunithoi leiri tabiriba pawsi Akashbani Imphal degini Skill, Labor, Employment and Entrepreneurship Mantri Haikam Dingon Hari Kaitil Pambi Nupi Sing Amadi Labor Sing the mobile phone Ningtina Season Namba Tambibana Makoigi Tap Wankat Pangangani National Commission for Women Naidirina sponsored to the Manipur State Commission for Women Sindurangasi Awang Singmaigi Kaitil the Pangtokiba Nupi Popam Pambi Singi Capacity Building Training Program Amada Atoya Mitung Oina Saru Yaradana Mantri Nahai Leptana Sakolagliba Malemgi Pampakta Hausi Hiram Kudimakta Information Technology haibasi yaugdaba yadraba ama oirakle Information Technology na sakolapagi matungina mobile phone singbu niyom chumna sizinarabadi kanaba kaya lawba yare Mang hai popam pamlibi ima ibel sing amasung thabak suriba lever sing na mobile phone ningthina sinaba hairabadi sarkar gi maikai digi piba tongan ba kanaba sing lawba ngambata natana makoi gi potok sing e-market ki kutangda yon basung ngangani maduna makoi gi sentok hengan anbaga loinana laluniti ke lamda anoba mayon ama sangsin bangangani Mantri nai Asia Mahadesh ki manungda Manipur asi nupi ngaktana pamba khwaidigi chawba kaithel leiba lamdam amani haina chokthok charibani asigumlaba kaithel asida phamlibi nupi singda mobile phone ningthina siznaba hainaba makhata na honabagi tangai padabalai asigumba tanpam asida capacity building gi program sing pangthokpa asina makhoida chawna kanaba phangalagane Wagi computer jug IT gi jug mobile gi jug la kusina mar morakanda achauba hongba market tani khande amadani khande khoi tangai mak phadana khoi leiba kathel phambi sing leiba khoi labor sing workers khoi punamangna khoi mobile operator ba hainaba honaba dakar oipa khoi training program se piwa yam tangai mak phadana mathong tal pasina man warga na si khoi singba program se sinjabani
Lagriba yumsa kaisa numita Congress na sinduna Bharat Joro Khongsat pangthokadore. Congress lusingba Rahul Gandhi na mangjil thaduna khongsat asi Tamil Nadu gi Kanyakumari dagi Srinagar phawba chatkani hari. Imphal gi Congress bhavan da pangthokpa pawgi mipam amada MPCC gi Vice President Hareshwar Goswami nai haukiba chahi nipan BJP gi lengak lakpadagi leibak asida poche gi mamal tangkhalakpa thabak phangdabagi samasya hengalakpa mi amaga gi marakta nungsinadaba hengalakli. Manghai ingkumja lising ani tara marida BJP na sarkar Pairakpadagi wasakibasing hauzik phawbada thabakta onthoktre. Sangsad amasung miyam tinma mafamsingda sarkargi mayokta kariguma wafam amata phongdokpa yadre masigi mathakta mediagi ningtambasu phangandri haina mahakna maral siri. Congress की ओर नदी प्रजार जमीन नदुना इंडिया की निंग तमत पुरो के बाद वाइन तो दना अनी सुपर निंग तमली खोंजन ना माय कोई दरकार लापा दुनी मरम दिया पार्लियामेंट लाओ उधर खुदों जा फिर तबा मियां मरत प्रोटेस्ट तो उधर प्रोटेस्ट के तो मियां उबी रे कितन गेत की मबान तो उधर मणिपुर द भक्ता कांग्रेस से कर्मिनी कांग्रेस ने हाय गदी फाबा पुनबा फुबो चेगा मियां म तोरपा अदुगा मणिपुर की ओइना दी मीडिया की ओइना हुजी बोबोदी अफगी यामना कोऑपरेशन पीना याम बैलेंस ओइ मौंद तो वेरी अदु मेनस्ट्रीम मीडिया की ओइना दी मरुई बत टाइकुन अनि कोऑपरेट टाइकुन दनी सिनो ऑलमोस्ट लोइन पैसा लगनिना अखोगी पोट अखोगी खोलाउ छे मियाम द योबम मंद्रे अदनु प्रोजेक्ट अखोई मियाम की मनाक चलगनी हाइबसिनी हुजी लागिबो खोंखलसिगी मरुई पांदमदी Thabumama chukna chathagadaba Rashtriya Posan Ma Tamenglong Jilagi oina ngasi hogdokre Social Welfare Vibhag ki makhada District Program Officer ICDS Tamenglong na sinduna thoram adu Jelerong Evangelical Fellowship Conference Hall da hogdoki Thoramdra Jila adugi Deputy Commissioner Pawan Yadav na Posan Ma rally lamthaki Tungda thoranga mari lenana wangangbada Sri Pawan Yadav na hai thoramasi mama oibising nupi macha sing miron bi nupi amadi chajen bi nupi singbu machi oiba chinjak chabagi matangda bap tana ba pangthokpani Manghai, Hanadi Posan Masi, Angang Kata Miang Tamlambani, Adumoinamak, Hokiba Sahi, Ahum Asida, Miron Bi Mama Yauna, Angang Nupi Masa Singsu, Consil Lakibani. ICDSL Bisnupuna Sinduna Matru Bandana Sapta, Ngasi Ningto Kong the Pangtokre, Healthy Mission, Healthy Nation, Hibasigi, Pandam the Pangto Patorumda, Anganwadi Walker Sing, Helper Sing, Fit and Wellness, Fubalagi Karmachari Sing na Saruk Yaki, Tauranga Marilenana, Miangi Oiba Kongsat Amasusaki. Thawal Jila gi Lilong Subdivision gi Manung Chana Laiba, Village number 16, Lilong Thongdagi Arapti Lamkai Fawda Laiba, Lilong Turel Kongbanda, Nyong Kaina Yum Dukan Amadi Atay Building Sing, Sidokpagi Tabak Ngasidegi Haukre, SDO Lilong Water Resources Bibag Amasung, Thawal Police ki Mateng Loinana Yum Sing Adu Taktopagi Tabak Satakibani. Chama Taraw Kuntram Mathoy Suba Duran Cup Football gi Group C gi match amada hauzik Imphal gi Kumal Lampak Sports Stadium da Neroka FC ga Chennai FC ga sanari Kolkata gi Kishore Bharati Stadium da sanaba atopa match amada Rajasthan United na Indian Navy bu panjal amasino da toiki Kumal Lampak Artificial Tapta Chatariba Taramanga Suba Manipur State Liki ngasi sanikiba match da Khetri Ilin Mapal Youth Club na Gangam Soccer Club bu panjal ani amada toiki atopa match amada Mobile Line Athletics na Manipur Police Sports Club bu panjal marisino da toiki Kumal Lampak Astro Top Chatariba Moirang Tem Ibobi Sing Memorial First Division Football League ta Priya Kundrak Pamna Nipso Kaibibu Panjil Ani Amada Toiki Atopa Match Amadana SWC Amasung SSC Panjil Amamam Sanaduna Draw Saki Bisnupur Mini Stadium Chatariba Ahanba L Itomsa Sing Memorial First Division Football League ta Klasa Kainona KYVO Kwasipaipu Panjil Ani Sinada Toiki Atopa Match Amada LYLL Laimram Amasung OSA Oinam Panjil Amamam Sanaduna Draw Saki Taruk Suba Men's Open DYMO Manipur Marathon Lisingani Kunitoy November Kontrata Pangtolagani Hari State Sports Committee na Sinduna Moirangi Naran Senadagi Uripo Asom Leka Youth Club Pawpa Chiengadaba Marathon Asida Miyama Saruk Yabinaba Apil Tori Ozagi Numit Palan Tharumda Rashtrapati Draupadi Murmurna Lebak Asigi Kangalaba Oza Nipu Tarukta National Award Piduna Ikai Kumnakre Delhi gi Bigyan Babanda ngasi Pangtopa Tharum Abada Kangalaba Oza Sing Aduda Rashtrapati na Mana Adu Kusinaki Thorom to wangang bada Rashtrapati hai Shiksha gi lamda imalol haibasina Science, Literature amasung Social Science gi lamda hai thoi singthoi basingbu pungning thogoli Manghai National Education Policy lisingani kunna hiram asida ahen miyang tamli Hauziki matamda loksing gyan asi research amasung innovation da hen ahen miyang changbana oza sing na khangning ba langtak na raba mahiroi singda asiguma mayam asi tamnaba pungning thogot kadabani oza sing asi bharaki shiksha gi maroiba shakti amani hairaduna malem gi khwaidigi chawba education system ama oiriba bharana lebak asigi tongan ba school lak tara manga henbada oza lak marfu dara tare romna mahiroi koti
ꯁꯤꯇꯤ ꯀꯨꯟꯇꯔꯨꯛꯂꯣꯝꯗ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ National Teachers Award Phanglabasinggi manungda Eastern Ideal High School Imphal gi primary oja Moirangthem Gautam Singsu yauri mahakna ngasi Rashtrapati dagi mana adu lobada Kendra gi Shiksha Rajya Mantri Dr. R.K. Ranjana nungaiba phongdorli Arubeda Maruba Pau Bharat ki ahanba Uparashtrapati Dr. Radhakrishnan gi mamok numitta khangalaba oja singda mana pibagalona Manipur da sungasi oja gi numit pangthokre Works Mantri Govindas Konthok jomna hari oja singa hak Thawai haksang yauna kathokpaga loinana mahiroi sina takpi tambibagi gun chengadabani Thawal police na haukiba matam khara chathagiba operation da lalobo sing phakiba adubu puning thogpa oina DGP na selgi mana piduna puning thogakre Skill, Labor, Employment and Entrepreneurship Mantri Haikam Dingon Hari Kaitel Pambi Nupi Sing Amadi Labor Sing da mobile phone ningtina Seasonaba Tambibana Makhoi gi thak wangkhat anba ngamgani amasung Ozagi numit palan thoromda Rashtrapati Draupadi Murmuna lebak asigi khangalaba oza nipu turukta National Award piduna ikai khumnakre Paulo Jare